Masih hudur si surah number 47 Muhammad. A'udzu billahi minasy syaithanir rajim. Bismillahirrahmanirrahim. Rabbi shrah li sadri wa yassir li amri wa hlul 'uqdatam min lisani yafqahu qawli. Rabbi zidni ilma. Subhanaka la ilma lana illa ma 'allamtana innaka antal alimul hakim. الذين كفروا وصدوا عن سبيل الله أضل أعمالهم والذين آمنوا وعملوا الصالحات وآمنوا بما نزل على محمد وهو الحق من ربهم كفر عنهم سيئاتهم وأصلح بالهم ꯊꯥꯖꯗꯕꯁꯤꯡ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗꯒꯤ ꯃꯤꯕꯨ ꯊꯩꯗꯣꯛꯄꯁꯤꯡꯗꯨ ꯑꯜꯂꯥꯍꯅ ꯑꯔꯦꯝꯕ ꯇꯥꯍꯜꯂꯒꯅꯤ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗꯨ. ꯊꯥꯁꯨ ꯊꯥꯖꯗꯕ ꯀꯨꯔꯥꯟꯁꯤꯗ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯇ ꯔꯁꯨꯜꯗ ꯏꯃꯥꯟ ꯄꯨꯔꯛꯇ꯭ꯔꯕ ꯀꯥꯡꯕꯨ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯗꯕꯗꯨ ꯏꯃꯥꯟ ꯄꯨꯔꯛꯇꯕ ꯆꯤꯡꯉꯦꯗꯅ ꯃꯣꯏꯅ ꯀꯜꯃꯥ ꯁꯣꯜꯂꯁꯨ. ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯇꯣꯞꯄꯁꯨ ꯊꯤꯡꯉꯦꯕ. ꯀꯨꯔꯥꯟꯁꯤꯗ ꯆꯪꯉꯨꯅꯨ, ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯁꯤ 시게 꾸란기 람비스리 탈리도 꾸란데 장으로 탈리 방구도 마코이게 타박도 모코이나 떠오리바 아말 애니 떠오바 파바 타박 나마손 보이로 암모이로 자갓 비보이로 미게 아파바 떠오보이로 다스비잣 보이로 마나 떠오리 타박 보면도 로이나 아리암바타 할라냐 알라게 람비디 탱미싱 아도가 타자바싱 아파바 타박싱 떠오바싱 aduga Muhammadta sallallahu alaihi wasallam thadakibaduda thajabasingdu madu achumbaduni makhoigi raptagi Allahna muthatpigani makhoidagi makhoigi phattaba thabaksingdu amasung phagathanbigani makhoigi phibam moi phibam dusu phagathalakane मधु थाजदबसिंगना तुंग इनबगिनी ओइदबगी अदुगा थाजबसिंगना तुंग इनबगिनी अचुमबदुगी मखोइगी रप्तगी असुमना परमान तौबिबनी अल्लाहना मिओइबदा मखोइबु चांगदमनबगी मानव मोंगदा एदा हाय मधु थाजदबसिंगना तुंग इनबगिनी ओइदबगी आइदि ओइदबा अल्लाहना सेमक्तबा कानून अतोपगी तुंग इनना चलिदना थाजदबसिदे तागुत्ता ईमान पुरक अदराई थाजबसिंगना अचुंबा आइदि अल्लाहदे थारइबा आयात तो अदुगी मतुंग इना चटले अदुना नखोइना थाजदबसिंगा थेंगाइनबा मतमदा लानफमदा यानथौ मखोइगे मंगकसिंगदा मखोइना नखोइना मखोइबु तोरा तुना हात्रिफाव अदुगी तुंगदा पुनसिल्लु मखोइबु चेतना अदुगा तौबियु अफबा कोन्ना तुना हालदना लांदु पुरा नमने अदु मतंदा पुल्लो अदुगति भाव पुलिसनबा अदुगा तौबियु अफबा कोन्ना थादोक पिदुना नत्रगा थादोक मल थादोक मल्लो मखोइदगी लान थादोक मल्लो मखोइदगी लांदुना मदुगी पोलुमदु थाददिरिफाव मसिनी हुकुम अल्लाहना असुमना निंगबिरमलबदी अल्लाहना लमन लौरमबा याई मखोइदा मसामकना तौगिमसुंग अल्लाहना लानगी हुकुम तौबिबनी नखोइ खरबु चांग येंगनबा अतोप्पा खरगी मखुत्ता अदुगा अल्लाहगी लंबिदा हात्पिख्रबसिंगदु कैदौनुंगदसु मांगहनबिरोय अल्लाहना मखोइगी थबकसिंग कुचु खुलाई दु लान लेप्ट्रिफाव लालोंग दुस लोइद्रिफाव थुनमक अल्लाहना लमजिंग बिगानी मखोइबु अमसुंग सेमदोक बिगानी मखोइगी फिबम
aduga changhan bigani makhoi bu jannatta haidi hujik landa siba singdu aduga changhan bigani makhoi bu jannatta madu mana khanghan bikhrabani makhoida haidi sikriba shahid oi gangudu aduido o thajabasing nakhoina Allah bu tengbang labadi mana su tengbang bigani nakhoi bu amasung chelhan bigani nakhoi gi nakhong sing magi dingi magi ayat se magi order sing bangthoi adubu thajadaba singdudi makhoi gidi awabini arem batahangani Allah na makhoi gi thabak sing makhoi gi amal moina afabane torba sing duloin arem batagane madu makhoi na tukat chakhibagani Allah na thada khibadu aduna Allah na kana dabo hen khrabani makhoi gi thabak sing tukat chap sing arang su yaw khrami Allah gi ayat tukat cham haktana be khoi sallai se mayam bana muslim ne hairi be khoi isada ni palisi Allah gi ayat se khoi isada submit to bong hamde why adu tukat chap ko cham mane kari gumam lap kanda se achum bani khangna otre padre sana to we badu tin jin ne ya Allah ya te Quran ya pori ne si di ha na oi dri de magi hakta isla di to ya kan ba ka yaw ho na magi hakta ra to pakan na Quran chin ba ma komoi de go di Quran chin da ba yaw ho Setna den bhairi me adu hari bidu Quran da magi phangada bo le bi Quran se da men sin ya lakani mai phangada to su ikai bedagi hamadi setna rakramina mai haktu bo haiba ngamdre Quran sawab su bandari me chapegi koi dabra makhoina fitri thakta aduga udri bra kari poloi oikhibage haibadu makhoi gi mamang da lairamba singdugi Allah na manghan khrabani pot khudum makhoi gi mathakta aduga thajadaba singi su maduga manaba poloini hana tawkhibda thokhib thawdu myamdu aduga hojik su thajadaba singdugi chamana ne madu Allah na oibibagini thajaba sing thajaba singbagi ba henjille thajaba singi ngak senbi badu thajaba singi mola oeba aduga thajadaba singi di laitabani makhoi bu ngak senbina bakana tasengnamak Allah na changhan bigani thajaba amasung afaba thabak sing tawba singbu haikol singda madugi makhada turel sing chenba adubu thajadaba singna nungai thokchai amasung chai sajik chaba sa singna chabagum aduna maidani makhoi ge laifam ana taun jai sande halal haram khoi ge leitamina amta samta sia kha sande da haire isi adu mai tawra halal yang dana taw ya pon chan mo khoi chai dego so haram halal yang de bangcha da sardi adum chingdro aduga शहर कया अमा नंगी शहर दगी हेन्ना कल्लबा मधुना नंगबु तांथोरखिबा अल्लाह न मांगहन खरबनी मखोइदु लेबो साबे हेन कल्लबा मा मांगरा कल्ले थोरे लैखिदबनी मखोइबु तेंबांग बिनबा अदुना मागे रब्तगी लाकपा मागे रब्तगी लाकपा मयेक सेंगलबा दलीलदा लेपचरिबा महाक अदुबु मानगद्रा हा कांदे अदुगा मागी रब्तगी लाकपा मयेक सेंगलबा दलील द लेपचरिबा महाक अदुबु मानगद्रा मागी थबक्की फत्तबदु मंगोंदा फजहन बिखरबा तांथोरा इबा शहर रे महाकतु पाखरबा पाखरे अदुना मागी रब्तगी लाकपा मयेक सेंगलबा दलीलदा लेपचरिबा महाक अदुबु मानगद्रा मागी थबक्की फत्तबदु मंगोंदा
ꯐꯖꯍꯟꯕꯤꯈ꯭ꯔꯕ ꯃꯍꯥꯛꯇꯨꯒ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯨꯡ ꯏꯟꯖꯈ꯭ꯔꯕ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯃꯥꯏꯅ ꯎꯍꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯎꯕ ꯃꯤꯁꯤꯡꯗꯣ ꯑꯃꯁꯨꯡ ꯋꯥꯠꯇꯕ ꯑꯍꯨꯝ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗ ꯄꯥꯟꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯃꯗꯨꯒ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕ ꯗꯂꯤꯜꯒ ꯂꯣꯏ ꯂꯩ ꯑꯩꯈꯣꯏ ꯏꯁꯥꯗ ꯄꯥꯟꯕ ꯌꯥꯏ ꯏꯁꯥꯗ ꯄꯥꯟꯒꯗꯝꯃꯦ ꯁꯤ ꯏꯁꯥꯗ ꯄꯥꯟꯒꯗꯝꯃꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯨꯔꯥꯟꯁꯦ ꯃꯤꯉꯣꯟꯗ ꯇꯥꯛꯅꯕ ꯑꯌꯥꯠꯁꯤ ꯃꯤꯉꯣꯟꯗ ꯇꯥꯍꯟꯅꯕꯩ ꯃꯤꯉꯣꯟꯗ ꯇꯥꯛꯅꯕꯩꯗꯤ ꯁꯤꯖꯤꯟꯅꯩꯌꯦꯕ ꯏꯁꯥꯗ ꯂꯥꯛꯑꯦꯕ ꯄꯨꯡ 24ꯗ ꯅꯠꯇ꯭ꯔꯒ ꯆꯌꯣꯜ ꯑꯃꯗ ꯆꯍꯤ ꯑꯃꯗ ꯏꯁꯥꯗ ꯂꯥꯛꯑꯦꯕ ꯀꯨꯔꯥꯟ ꯍꯥꯏꯕꯗꯨ ꯏꯟꯒꯗꯕ ꯄꯣꯠ ꯑꯃ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯑꯩꯗꯤ ꯇꯣꯕꯥ ꯇꯧꯔ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯗꯤ ꯈꯪꯉꯦ ꯑꯍꯩ ꯑꯁꯤꯡ ꯁꯥꯗꯅꯅꯦ ꯏꯁꯥꯗꯗꯤ ꯄꯥꯟꯗꯦꯕ ꯍꯧꯖꯤꯛꯀꯤ ꯑꯌꯥꯠꯁꯤ ꯃꯤꯒꯤꯗꯅ ꯇꯥꯛꯅꯕ ꯍꯣꯠꯅꯕ ꯏꯁꯥꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯔꯥꯝ ꯍꯂꯥꯜ ꯌꯦꯡꯗꯕꯤꯗ ꯄꯪꯆꯥ ꯆꯥꯅꯔꯤꯁꯤꯗꯤ ꯚꯣꯠꯀꯤ ꯃꯇꯝꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯁꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯑꯕ ꯁꯤ ꯖꯟꯅꯠꯇꯨꯒꯤ ꯁꯛꯇꯝꯗꯤ ꯃꯗꯨꯕꯨ ꯋꯥꯗꯥ ꯇꯧꯕꯤꯔꯤꯕ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯗ ꯇꯁꯤꯁꯤꯡꯗ ꯐꯪꯒꯗꯕ ꯖꯟꯅꯠꯇꯨ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯖꯟꯅꯠꯇꯨ ꯃꯥꯒꯤ ꯁꯛꯇꯤ ꯀꯔꯤꯒꯤ ꯃꯒꯨꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯤꯍꯥ ꯖꯟꯅꯠꯇꯨꯒꯤ ꯁꯛꯇꯝꯗꯤ ꯃꯗꯨꯕꯨ ꯋꯥꯗꯥ ꯇꯧꯕꯤꯔꯤꯕ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯗ ꯂꯩꯕꯅꯤ ꯃꯗꯨꯗ ꯏꯁꯤꯡꯒꯤ ꯇꯨꯔꯦꯜꯁꯤꯡ ꯃꯣꯠꯁꯤꯟꯕ ꯂꯩꯇ꯭ꯔꯕ ꯁꯪꯒꯣꯝꯒꯤ ꯇꯨꯔꯦꯜꯁꯤꯡ ꯃꯗꯨꯒꯤ ꯃꯍꯥꯎ ꯍꯣꯡꯂꯔꯣꯏꯗꯕ ꯌꯨꯒꯤ ꯇꯨꯔꯦꯜꯁꯤꯡ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯒꯅꯤ ꯖꯟꯅꯠꯇꯨꯒꯤ ꯃꯈꯥꯗ ꯍꯩꯗꯅ ꯑꯗꯨꯒꯤ ꯇꯨꯔꯦꯜꯗꯣ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨꯒꯤ ꯇꯨꯔꯦꯜꯗꯨ ꯑꯃꯠꯇ ꯑꯣꯏꯕ ꯅꯠꯇꯦ ꯃꯌꯥꯝ ꯂꯩꯅ ꯆꯦꯟꯕ ꯑꯟꯍꯥꯔꯅꯤꯗꯅ ꯍꯥꯔ ꯅꯠꯇꯦꯗꯅ ꯇꯨꯔꯦꯜ ꯃꯌꯥꯝꯅꯦꯕ ꯑꯗꯨꯒꯤ ꯃꯈꯩꯗ ꯂꯩꯒꯗꯕ ꯆꯦꯟꯒꯗꯕ ꯏꯁꯤꯡꯁꯤꯡꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯁꯤꯡꯅꯣ ꯀꯔꯝꯕ ꯃꯍꯤꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯥꯔꯛꯏꯁꯤ ꯁꯪꯒꯣꯝꯒꯤ ꯇꯨꯔꯦꯜꯁꯤꯡ ꯃꯗꯨꯒꯤ ꯃꯍꯥꯎ ꯍꯣꯡꯂꯔꯣꯏꯗꯕ ꯌꯨꯒꯤ ꯇꯨꯔꯦꯜꯁꯤꯡ ꯍꯥꯎꯔꯒꯗꯕ ꯊꯛꯄꯁꯤꯡꯗ ꯑꯃꯁꯨꯡ ꯁꯦꯡꯗꯣꯛꯂꯕ ꯈꯣꯍꯤꯒꯤ ꯇꯨꯔꯦꯜꯁꯤꯡ ꯑꯗꯨꯒ ꯐꯪꯒꯅꯤ ꯃꯈꯣꯏꯅ ꯃꯗꯨꯗ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯎꯍꯩꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯔꯞꯇꯒꯤ ꯀꯣꯛꯄꯤꯕ ꯁꯤꯁꯨꯅꯤ ꯍꯣꯏ ꯔꯞꯇꯒꯤ ꯀꯣꯛꯄꯤꯕ ꯍꯥꯏꯕ ꯃꯥꯟꯅꯒꯗ꯭ꯔꯥ ꯃꯈꯣꯏꯁꯤꯕꯨ ꯃꯇꯝ ꯆꯨꯞꯄ ꯃꯅꯨꯡꯗ ꯂꯩꯔꯒꯗꯕ ꯑꯃꯁꯨꯡ ꯑꯁꯧꯕ ꯏꯁꯤꯡ ꯄꯤꯊꯛꯄꯤꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯗꯨꯝꯕ ꯖꯟꯅꯠ ꯐꯪꯒꯗꯕꯗꯨ ꯐꯪꯉꯣꯏꯗꯕꯗꯨ ꯈꯔ ꯃꯥꯟꯅꯗꯣꯏꯅꯤ ꯃꯍꯥꯛꯇ ꯑꯄꯪꯕꯁꯤꯡ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯃꯇꯠ ꯇꯠꯍꯟꯒꯗꯕ ꯃꯈꯣꯏꯒꯤ ꯃꯊꯤꯕꯣꯡ ꯃꯔꯤꯟꯁꯤꯡ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯅꯉꯣꯟꯗ ꯑꯣꯟꯁꯟꯗꯨꯅ ꯇꯥꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯅꯅꯥꯛꯇꯒꯤ ꯃꯈꯣꯏꯅ ꯍꯥꯏ ꯒ꯭ꯌꯥꯟ ꯄꯤꯕꯤꯈ꯭ꯔꯕꯁꯤꯡꯗ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯍꯧꯖꯤꯛ ꯃꯈꯣꯏꯗꯨꯗꯤ ꯑꯜꯂꯥꯍꯅ ꯆꯥꯖꯨꯝ ꯅꯝꯁꯟꯈ꯭ꯔꯕꯁꯤꯡꯗꯨꯅꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗ ꯇꯥꯕ ꯐꯝꯕ ꯅꯕꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯊꯣꯛꯈ꯭ꯔꯒꯅ ꯅꯕꯤꯗꯤ ꯊꯣꯛꯈ꯭ꯔ ꯑꯇꯣꯞꯄ ꯃꯐꯝꯗꯨꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯈꯤꯁꯤꯕꯨ ꯀꯔꯤ ꯑꯃ ꯀꯊꯥꯅꯕꯤ ꯃꯑꯣꯡꯗ ꯍꯥꯏꯕ ꯃꯈꯣꯏꯗꯨꯗꯤ ꯑꯜꯂꯥꯍꯅ ꯆꯥꯖꯨꯝ ꯅꯝꯁꯟꯈ꯭ꯔꯕꯁꯤꯡꯗꯨꯅꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗ ꯑꯗꯨꯒ ꯇꯨꯡꯏꯟꯈ꯭ꯔꯕꯁꯤꯡꯗꯨꯅꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯒꯤ ꯁꯤ ꯃꯊꯛꯀꯤ ꯍꯥꯏꯈ꯭ꯔꯤꯕ ꯑꯌꯥꯠꯇꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯏꯁꯥ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯆꯠꯇꯅ ꯂꯩꯕ ꯅꯃꯥꯖꯁꯨ ꯁꯣꯜꯂꯤꯃꯤ ꯀꯨꯔꯥꯟꯁꯨ ꯇꯥꯔꯤꯃꯤ ꯄꯥꯁꯨ ꯄꯥꯔꯤꯃꯤ ꯑꯗꯨꯒ ꯄꯨꯟꯁꯤꯁꯤ ꯁꯨꯕꯝ ꯍꯣꯡꯗꯣꯛꯄ ꯉꯝꯃꯛꯇꯕ ꯑꯗꯨꯒꯤꯗꯨ ꯆꯥꯖꯨꯝ ꯅꯝꯈꯤꯕ ꯑꯩꯈꯣꯏ ꯏꯁꯥ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯆꯥꯖꯨꯝ ꯅꯝꯈ꯭ꯔꯗꯤ ꯌꯥꯝ ꯕꯦꯔꯥꯅꯤ ꯀꯤꯒꯗꯕꯅꯤ ꯑꯗꯨꯒ ꯂꯝꯖꯤꯡ ꯂꯧꯖꯔꯝꯕꯁꯤꯡꯗꯨꯗꯤ ꯍꯥꯏꯗꯤ ꯂꯝꯖꯤꯡ ꯂꯧꯕꯗꯤ ꯑꯌꯥꯠꯇꯨꯔꯒꯤ ꯇꯥꯔꯒꯗ ꯊꯣꯛꯈꯤꯗꯕ ꯇꯨꯡ ꯑꯁꯣꯝꯗ ꯑꯃ ꯇꯧꯔꯨꯗꯕ ꯇꯥꯔꯒ ꯂꯝꯖꯤꯡ ꯂꯧꯕ ꯁꯤꯗ ꯇꯥꯔꯛꯏꯁꯤ ꯇꯧꯒꯗꯕꯅꯤꯅ ꯂꯝꯖꯤꯡ ꯂꯧꯕꯁꯤꯡꯗꯨꯗꯤ ꯑꯜꯂꯥꯍꯅ ꯍꯦꯟꯒꯠꯍꯟꯕꯤꯒꯅꯤ ꯃꯈꯣꯏꯗ ꯂꯝꯖꯤꯡ ꯑꯃꯁꯨꯡ ꯄꯤꯕꯤꯒꯅꯤ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯇꯛꯋꯥ ꯄꯤꯕꯤꯒꯅꯤ ꯇꯛꯋꯥ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟꯅ ꯆꯠꯄꯗꯣ ꯇꯛꯋꯥꯗꯨ ꯄꯤꯔꯛꯑꯅꯦ ꯇꯛꯋꯥ ꯄꯤꯕꯤꯔꯅꯦ ꯇꯛꯋꯥꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟ ꯑꯆꯨꯝꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯁꯤꯁꯤ ꯊꯃꯣꯏꯗ ꯄꯥꯜꯍꯜꯂꯅꯦꯕ ꯃꯉꯣꯟꯗ ꯑꯆꯨꯝꯕ ꯆꯠꯄꯁꯤꯗ ꯄꯥꯜꯍꯜꯂꯦ ꯑꯗꯨ ꯄꯤꯔꯛꯑꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯨꯅ ꯀꯔꯤꯗꯤ ꯉꯥꯏꯔꯤ ꯃꯈꯣꯏꯅ ꯄꯨꯡꯐꯝꯗꯨ ꯂꯥꯛꯄꯗꯨ ꯅꯠꯇꯅ ꯃꯈꯣꯏꯗ ꯏꯈꯪ ꯈꯪꯍꯧꯗꯅ
ꯑꯗꯨꯕꯨ ꯁꯣꯏꯗꯅꯃꯛ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯏꯪꯒꯤꯠꯁꯤꯡ ꯈꯔꯗꯤ ꯑꯗꯨꯅ ꯀꯔꯝꯅ ꯀꯥꯟꯅꯒꯅꯤ ꯃꯈꯣꯏꯗ ꯃꯗꯨꯅ ꯂꯥꯛꯈ꯭ꯔꯕꯗ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯅꯤꯡꯁꯤꯡꯕꯗꯨꯅ ꯑꯗꯨꯅ ꯈꯪꯉꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯗꯨꯗꯤ ꯂꯩꯇꯕꯅꯤ ꯂꯥꯏ ꯑꯃꯠꯇ ꯑꯃ ꯅꯠꯇꯅ ꯑꯜꯂꯥ ꯅꯠꯇꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯧ ꯅꯪꯒꯤ ꯅꯔꯥꯜ ꯑꯃꯁꯨꯡ ꯊꯥꯖꯔꯕ ꯅꯤꯄꯥꯁꯤꯡ ꯑꯃꯁꯨꯡ ꯊꯥꯖꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯜꯂꯥꯗꯤ ꯈꯪꯕꯅꯤ ꯅꯈꯣꯏꯅ ꯂꯦꯡ ꯑꯣꯠꯂꯤꯕꯗꯨꯁꯨ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯄꯣꯊꯥꯐꯝꯁꯨ ꯃꯃꯤꯟꯁꯤꯡꯒꯤ ꯗꯨꯋꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯅꯃꯥꯖꯗ ꯖꯅꯥꯖꯥꯗ ꯁꯣꯜꯂꯤ ꯃꯌꯥꯝꯗꯣ ꯔꯁꯨꯜꯅ ꯇꯧꯔꯝꯕꯩ ꯑꯗꯨꯏꯗꯨꯅꯤꯁꯦ ꯊꯥꯖꯕꯁꯤꯡꯅ ꯍꯥꯏ ꯀꯔꯤꯒꯤ ꯊꯥꯗꯔꯛꯇꯕꯒꯦ ꯑꯩꯈꯣꯏꯗ ꯁꯨꯔꯥ ꯑꯃ ꯁꯤꯗꯩ ꯍꯌꯦꯡ ꯇꯧꯔꯁꯤ ꯌꯥꯔꯦ ꯁꯤꯐꯥꯎꯗ ꯇꯧꯔꯁꯤ ꯁꯤꯐꯥꯎꯗ ꯇꯧꯔꯁꯤ